मानव पौक्सीदगी अतोप पावमना गवर्नमेंट की मथक आइन की थबक लोखटकनी हाइरुबसिंग फगटख्रे मणिपुर गवर्नमेंट थोप गेजेट नोटिफिकेशन लमदम मतम क्या की ममांगदगी लेरकलबा फुरुपसिंग की मताना गवर्नमेंट की मथकता आइन की थबक लोखटकनी हाइन अकनब वफम क्या प्रेस कॉन्फ्रेंस तौदुना थमलुबा KKL की मियोई खरा पुलिस फगटख्रे हाइदि फारबसिंग अदुदि लोंगजम मुनिंद्रो सयंखगी अपोक एल खेलेन सिंहा थंगोइबन सिनाम लेखाई एग्जीक्यूटिव मेंबर ओरित खिनबम अनादेवा सिंहा सहिनिफु अपोकपा ओरित खिनबम मणि सिंहा अंखई कोनसम लेखाई जनरल सेक्रेटरी सौग्रापम सुशील कुमार सिंहा सैनिफु अपोक एस इबोमसा सिंहा सिंजमई सुरखबम लेखाई अमाबु ओइरो अमाबु हाउस गवर्नमेंट लमदम सिगी येलहोमी ओइना लमिनरगलब फुरुप सिंगी मरक्त अतेन मतम खरद संगसिलकलिब तोवान तोवान फुरुप सिंगी मियोइसिंग मसा खंगदोलग आइन गोयब थबकसिंग लोखनब संगसिलिब थबक खुदिंगदा थाजदबगी मवोंगदा गवर्नमेंट सिबु लान ओहनब हुंदुना ngang लेबक थिबनि हाइनसु गवर्नमेंट सिगी थबक थोरमद थाजब लुमना लौजब नहा क्याना तोवान तोवान बु वखलोन फोंदोकनरकली मखा सथरक पोइना पन्नम पाउसीदगी तोप पावमना सिंगलेबा कोलंबा मिनी तता अमा फगटख्रे सिंग लेबा कोलंबा मिनी तता लेबा कोनन फगटख्रे पाउसना इंगसी अयुक पुंग निपान मखाइरों तरकपा दुवाइदा थौबाल डिस्ट्रिक्ट की खोंगजोम PS की मनुंग चनबा टेंथा सिंगदा कांगलोन काइना सिंग लेबा कोथोकपा यावरे हैना जॉइंट कोऑर्डिनेशन कमिटी एंड वाइल्डलाइफ एंड बायोडाइवर्सिटी JCCWB मणिपुर की हेल्पलाइन दा पाउ पिरकपदिगी JCCWB ना SP थौबाल जुगेश चंद्र हौबिजम गा पाउ फाउंगनरबा मतुंग खोंगजोम पुलिस की टीम अमगा लोइनना सिंग लेबा कोटफा मदुदा संसिंखि मदुदा MZ01K5022 हाइन रजिस्ट्रेशन नंबर थाब मिनी तता सिंगलेबा कोनना जॉइंट टीम अदुदा फगटखि थबक सुमिनबने हाइब गाड़ी मरी अमदी JCP अमगदी अपुनब टीम अदु लाकले हाइबगी पाउ ताबदगी नंथोक्तुना सेनख्राइदि फगलब गाड़ी अदु DFO थौबालगा पाउ फाउनरब मतुंग मखा ताब लोगेब एक्शन सिंग लखनब फॉरेस्ट स्टाफ सिंग खुसनखि हिरामसिगा मरी लैनना JCCWB की कन्वेनर रमेश हौजम हाई ममांग मफम लेबा कोलंबगी गाड़ी क्या फाखिब लेख्रे अदुबु ngasi फावदा लाक्सिनब ngamdaba हाइबसे लेबक थिबनि मसिद नतना मनुंग हंजनबा सिंगी सरुक कयासु फिबम थिना सोक्सिनबद नतना येंगसिनबिनब लेत्रब मफम हाइबदु ओइरे मरम मदुन फॉरेस्ट डिपार्टमेंट अमदि लेंगा की मपी मपा सिंगना मियेंग संगनबा अपल तोरकपग लोइनना महौसागी खुसिमबु ngak sensi महौसागी खल कायरक हाइबसी मियोइबा अमदि जीव पान सिंगी सही मांगथरकपनि हाइब वाफम थामखेनसु पाउसदसु पलकली अतोप पावमना मितै लेकोलगी संगलेना थोकिबा थौदो अदुबु निंगसिंगदुना अंगनबा नुमित पालन थोरम पांगथोखरे कुमजा इंग लिसिंग अनिगा तरागा तरुक एप्रिल अमदि मे गी अंगनबा सरुकता वांखैदा लेरमा मितै लेकोलगी संगलेनदा थोखरिबा पामदबा थौदोकपु निंगसिंगदुना ngasi अंगनबा नुमित की निंगसिंग थोरम पांगथोखरे थौदो अदुना मरम ओइरगा थलो CP टोक्सिलोय लमाई सिंगदा मितै लेकोलगी संगलेन सादुना मितै लाइनिंग हेना संदोकप ngamhanabagidama numit asibu mangal piba numit anganba numit haina ningsing thoram pangthopani haina mitei laining amadi natpu yokhatliba panthongna phungdorakli ima laisem inat loisangna sinduna nongpok singuthong mitei lekol alo asipi lo siloi laimai singna pangthokiba thoram aduda loisang asigi secretary a medana haikibada furup amagi lining amadi natna furup adugi masak takpana ipai pu singna satnaramba mitei furup ki lining amadi nat sing yokhatpa haiba sing asigi mirolgi tofodraba thodangni malemda furup asibu masak takadoriba lining laison chaksa fijet amadi nat kueba liklam kaya mitei lekol asida takpi tambiduna kunai asibu hena masamna bo honari ngasi sajibugi kunga taruni panba anganba numina lakpada lamdam asida mati malemgi tongan tongan mafamda khundariba furup sing asigi miyamna laining asibu amata oina sakut minaduna ipai pu singna satnaramba liklam sing mapung phana yokhat minarasi haina sumang phungdokhi hari ngasigi COVID-19 update state si goiba mayamda update pijaramge government of Manipur COVID-19 kamal control room na thadorokpa press release number 1117 tang taraga turuk thamari english ngani ga kungom doi ngasin midang warangi pung mga phukiba update ta haukiba pung kun mari sida miyoi taraga mapan COVID-19 test tobu matamda miyoi hum nauna COVID-19 na positive oiba thengnare airiba miyoi ahum sigi manungda miyoi amadi sei humdraga manga suraba nupani mak imphal east tagi nere duga atopa miyoi ani sina sei humdraga manga amasu sei nifu go manga mathang sina makhoi sing nupa ngatani imphal west tagi ni haina report tawri loina ngasi miyoi mari COVID-19 naba pharak pati discharge tawkre hauji oina apunba active case oina laidiba anaba masing si miyoi nipa ni haina su report tawri loina na
अखोई COVID-19 दगी सेफ ओइना लैनबगीदमक्ता अखोइना COVID appropriate behavior face mask उपा लोइनना खुद तोइना हामदोकपा मियाम तिनबा मफमदगी लापना लैबा लोइनना वैक्सीनेटेड तौबा असिना यामना फना अखोई COVID-19 दगी प्रिवेंटिव तौने हाइना सुंगसिगी COVID-19 कंट्रोल रूम दगी थादोरकपा प्रेस रिलीज असिना मखा तारकली ngasi numidaw waram phongkiba tungan tungan ba manipuri se phongsing amasung thokiba thawdawa thoksing dagi maroi bi I pausing myam da thamjagi ahan bada kanglei pak ki maira news dagi lakhusaraga lainga na LLI project ki webo office link duna thambi da dagi project asi mapu pan da bagsa manare Assembly constituency tarana kon law form sing da kumbi kalen naidana ising phanganduna law singu gi thabak mai pak na pangthok tuna sathok marang kaina puthokna bagi pandam da linkhat ki lawtak lip irrigation LLI project asi mapu pan da bagsa manare hauju phawba project asi gi waiba office ama Bishnupur district headquarter da thamang amdabadagi mari lainab engineer sing amadi staff sing na LLI project ki thabak packet pada adugi mati khudong sa da bakya mayonare Pauksi asina thijalubada khangma ngamlakhibadi LLI project asi hana Manipur lenga ki irrigation and food controls department gi makhada lerami housing na water resources department gi makhada lamphel da phibam sadana leri hiram sigi matang lomi miyam na phungdok narakpa gi matung inadi LLI gi thabak yengsinna bagi damakta lamphel da leri irrigation maintenance division 2 gi office asi LLI project ki site odiba Bishnupur district headquarter da thambiu hiram sigi matang na minister N Beren amadi mari leinaba minister singna athuba matamda thabak oina pangthokpina bu su haijarakli LLI office asi Bishnupur district headquarter da kumja English singa maga samapan ga humdra ga humdoi digi English singa maga samapan ga maudra phawba lerami maduna lawmi singna LLI ga mari leinaba thabak thoram sing mari leinaba engineer singa tathok tasin tawbada nungairami aduba haujikti LLI gi webo office laitabana mari leinaba engineer sing amadi staff singa lawmi singa unaba phangdre loinana mari leinaba engineer singsu office laitabana LLI project ka mari leinaba thabak paikhatpada dukimati khudongsa da bakya mayonare LLI project asigi canal gi asang basi puna kilometer samaga tararom oigani maduna canal asigi sector su Bishnupur district headquarter da oiri maduna tangai fadana LLI project ki office ama Bishnupur district headquarter da thamba mathau tari haibasi chief minister amadi atai mari leinaba minister singna khangpham to hairi LLI project ki thabak sing hakthengna yengsinna ba lairibe irrigation maintenance divisions 2 gi staff sing maru oina field staff sing mapung phana leitri machina work supervision amadi maintenance da award pa kya miyunari loinana subdivisionals to lairiba LLI project asigi assistant engineer sing amasum SO singi infrastructure su matik sana thambidri machina kilometer samaga taram sangma canal sing asigi thabak thoram sing maphamatam sana paikanaba honabada awa boiri gari na singba pibidabadagi sathok chasin tawbada su mari lenaba engineer singna masadagi sel puthulaga lanai gari wairaga sali maduna project asi mapung fana function tawba ngamnana lairibigi maramoi punama si yenglaga LLI project ki mari lenaba engineer sing amadi maintenance staff sing webo office Bishnupur district headquarter da laingana thambidabadagi project asi mapu pandabagi phibam da leirakpani hainisu pausna makhatana palakli atopa pawmana PM Modi ki advisor Tarun Kapoor More dalak central project singi matang na mipam pangtokre India ki Prime Minister Narendra Modi ki advisor oina thaupuriba Tarun Kapoor na Indo-Myanmar border more dalak na maphamadu central government gi makhara pekhaliba project singi matang ngarang numidang pung taruka minute tara taba matamda integrated check post ICP More gi conference hold a meeting ma pangtokre miphamadu Manipur lenga ki secretary Dr. Rajesh Kumar DC Technopal Ranjan Yumnam B Tolian Mang SP Technopal District SOCIS SE PHE the Government of Manipur Technopal District Police ki additional LONs of Saryaki Miphamaduri Technopal District ki manungda leba tungwan department of divisional hospital more PHED Technopal District more college ki principal masum Assam Rifles ki makok tongba official sing loinana Technopal District Police ki personnel kaya saryaki Advisor to Prime Minister Tarun Kapoor National Highway and Infrastructure Development Corporation Limited NSIDCL gi official sing Border Road Transport Organizations BRO Custom and Immigrations Border Guard Post BGF ki makok thongwa singa suwari sanaki meeting adura border town more central government ki sentang makhara pekaliba thabak sing infrastructure amadi border fencing loinana threat ki matang yauna puna khana nei nakhiani su pausna palakli atopa pawmana
Sairausing the lady Athoba Marigi mitam Tarutanana Tambu. Impal West District Manung Sana Singmairong Sairausing Mataka Tamliba Athoba Marigi mitam Masi Tarutanana Tamina Manipulenga Tourism Department of Thabak Pakat Piuhaina Praza section Kiadigi Press the Punduk Narakli. Haujik Singmairong Sairausing Matakta lady Athobushing Highway Tangal General Spawna Brazavasi Beauty Kendras Amadi Lamyan Bihizam Ira Bot Kimitam Sing Asi Amot Akai Marakta Thambagum Tore, Maduna Athawushingi mitam ladiva Mapamasi, Matampuna Maktaru Tanana Tamna Loinana, mitam sing a superning tina Tamna Batabok Pakat Buhari. Sing Mayrong, Sairau sing a sheet of Manipulangan impal view, towers and Basakat Piki Tabak Pakalakadegi Hauzik, foreign tourists, Yawn Indiagi tourists in Sule Palatan Yang Lakna Badegi, Asabo Tourist Center Amahibad Uere, Maduna touristing na Athoba Marigi mitam sing a si Ubamatamda Amorakai sing a Mapumweba, Mapum Ama Oivana, Yang would Atukimatic Noitre. Maramadun Athabusingi mitam Kilabam Pamsing si Matampunamakta, Tarutanana Tamnava Tourism Department of Pakat Pius Haidi Atopapa Madana, Tawal the Matam Helava ILP Pass Permanent Local Anifar Creek, Tawal Municipality na Kon Mapam the Livituan to one registered Taraba Lanai Lupsingi upon the Apex Budiama Oina Lady with Tawal upon Malup, Tal Tawal District. Headquarter ge akoi da leiba lanai miyoi sing na masa masa ge yum da bara sandok tuna thamliba nan local sing asi ILP gi sana kanglon nga na satlibara haibadu khangdok na banga sidagi sek tawba drive seta bawkre Talgi President W Rameshwar Masum General Secretary AK Jivan Kumar na lusindun sa takiba inner line permit sek tawba gi drive adru thawbal mela ground da leiba nan local sa mag yankairom sek tawki makoi manung aduda bakery farm amada miyoi ni Validity Hill permit Paramatinaki, Makoi Singadugi Mathakta, Loge, Thabak Pakanava District Authority, the Makogi Se Sang P. Dunokan Kradi. Nasiki Drap Adu Sarugiakiba, Talgi General Secretary AK Zivan Kumar, permission the Fondorapada. Nasiki Nal Local Sing was a Kangdok Pamadi, Makoin ILPG Se Sang Kangon Tumna Pai, Verakangdonaba, Zangshiliba Kongzangasima Ruina, District Administration, District ILPG guideline. Mapung Pana Sat Hanana Pakaliba Kong Tanga to the Sogot Point Satavani. Mana Makatana Hai Kanagumana Ishai Sagi Yum the Baras Halga and local Sing Tamatamda, Makoigi Tangai for the Basi Sang Sing Subra Hine Sectopu. Aduga Makoigi Tangai for the Basi Sang Sing Matamsana Tantopu. Karigumasi Sang Sing Kangon Yuang with the Paramatola of the Makoigi Matata Loge with Tabolokani have walked from so Tamlam Ken spouse the Palakli Amarumdana. STDCM outer MP Lord Hoda Memorandum Pishin Cray. Scheduled Tribe Demand Committee of Manipur STDCM na Yelhomi Maitai Mitay bu ST lista salan biduna Constitution gi ngaklo PU haina sangsilak pa khongsang isaro moina Manipur gi Minister Singh MLA Singh unaduna Memorandum Pishin begi makhataba oina ngasi su outer Manipur Parliamentary Constituency gi MP Dr. Lorho S Foze ga unaraga Memorandum ama Pishin kre STDCM ki President Diras Yumnana Lusingma miyoi tare sab delegation amana MP ki Lampel da leiba quarter ngasi ayuk pung mapan da unaraga memorandum pishin kiba memorandum adugi saruk oiba warol di yelhomi ama oina mitai ki government ki census na singba report singi matung ina constitution ki matung in manung sanna ST list yaukam thokpa da yaukidaba ST list Yaudabana, Constitution in Ngaklo Pangdana Lakniva, Ngaklo Pangdavan Masagi, Central Lands Manipur, minority Oiraktuna, refugee Amagi Pipam Oirakwi Akiba Lerakpa, Maramaduna, Maitai, Mitai ni ST list Yaurabadi, Manipur Tampaki, Maitai, Mitai ni Kundari Pamapam Singsu, Constitution in Ngaklo Makata Laka the Baloinana, Yellow Missing Marakta Hiena, Nakshinanaba, Mari Fogalakwaga Loinana, Apun Masaktam, Session Hangadavana Sing Wapam Sing Yawi and Supauch the Palakli. Amarumdana, Thabak Lepagi Kongzuk, Matam Karagi Oina Komtokle. Manipur Government Services Federation ki miyang makara tungan demand Nipan Tandun sa libasay sige April Taragatretegi Hauduna. Manipur lenga ki makada liba Karmesari Sing na Thabak Lepagi Kongzang sa Takibadu ngarang April Taraga mga Federation ki President na mayaytang walauduna pangtokiba atuba mipam amana Hauzuk istirasida COVID-19 ki case hengalak pama di masigamari lainana Hakshil gilam na Thabak Toriba Karmesari Sing na lawgadaba Thabak Sing da akaibo erakadaba Sing adu kup na yenglaga matam kharagi oina Thabak Lepagi Kongzang komthokle haina Federation na sina press thadorak pa siol aman haidi Chiola Sinhai, Makatana Federation, Tanur, Laki, demand Nipana, Atubumatam da Pitopiduna, Karmasari Sing the Thing, Ribukutong Sada Singasiku and Binava, Manipulangaki Puning Sing Silakli. Makasa Tarakpo in a Kangla Paudi to Papaumna, mid Ubagi Pangal, Sola Basingi, Paribarton Center Amatagil Handokre.
Center asina technology gi mating na mit ubagi pangal solabasing normal amagum lehalagani. Dingo si millions campaign gi makana mit ubagi pangal solabasing gi Paribartan Center ama Social Welfare Minister Haikam Dingo nang si KKL hangdokre. KKL do laiba the Welfare Associations for the Blind Manipur na enables India Bangalore kusanaduna pangthokiba Paribartan hangdokiba thauram adura Haikam Dingo na hai. Center sigi mating na mit ubagi pangal solaba miyoi singbu hena informative ohenmag loinana modern society asi the normal person amagum uhanmang ngamlagani hena sipungtoki. Magna makha taraduna enable India gi miyeng makha ubagi pangal watlaba miyoi singi damak asiguma center ama hangma ngamliba sima pungning thawgatningai ni. Center sida test technology amadi software sing yawba computer kya akhandana ubagi pangal watpa singi thamliba sida normal miyoi amagumna hingbada mating pibugo loinana ahenma kudong saba ama phanganba ngamlagani. Miyoi bahaibasi kanasu ningba thungma ngamanati perfect oidi adubu poklabanina hinglinge matamda khunai sigi singthaningo eba thabak thoram kari tawgani haiba khanba mathoktai person with disability haibigi mhut person with abilities oina haiduna normal oiba miyoina tawriba singa manana tawba ngammi haibasu uningi tawgena khalabadi ngamdaba leite ngasi mit udaba kayama mai pakiba laikre haina sufongdoki thoramasi gamadi leinana academics art and culture amadi sport ki lamda mai paklaba mit ubagi pangal watlaba miyoi taraga mathoiba khudol pot pidun ikaikumna butki ngasi ki thoramadu social welfare department deputy director disability as Robinson enables India ki founder amadi enabler semester santi bagaban sarugya ken spouse makhatana fungdorakli Atopa paomana cooperative union karama phibamda lairibige haiba lenga amadi mari lenabasing yengsin basangi society Manipur gi itihas ta yamna tangna thokpa thawdok singi manungda ama haiba tarabadi Manipur State Cooperative Union gi managing body gi member taragani pan khanbagi election April tarada pangthokiba sisu amani Manipur gi singtam ani gi lairiba furup singna registers of cooperative society the register tawraga haiba union asida sai gi thifam thokpa phi sing thiraga affiliation tawriba society mayam sigi damakta mapung oina linkhatpa union ni haina sikmaijing gram panchayat levels multipurpose cooperative society na thadorakpa sol amana khangalakli Manipur gi oina hauzik lamphel la lairiba cooperative union singa sigi malem sida lairiba ata state singi marak karama thakta lairiba ki haibasi yengsin bibasangi state asigi asoba sangen mingsel ama oiriba ngasigi Manipur cooperative union miyoi kharagi ipai puna piramba lanthumgumna tawning bada tawhanba sina asoba factor ama oiraga society asini ihau laklabadi society su mutkibe hai society laitrabadi cooperation department su laiki gidra haina su khanthamina ba matam oire haina su phongdokhi Amaromdana CPI na leba kansi miyam kansi khulaw singlauduna kangmong da khongjang sang singkhre ngasi kangmong da CPI konthawjang local gi angkhai gamari suba sahi gi conference pangthokpa iroina na BJP lenga kloisinsi leba kansi miyam kansi heba thama sukna sathagadaba CPI gi khongjang sathabaukhre kangmong da sathaba khongjang adura CPI gi central committee gi comrade Dr M Nara state ki hana gi secretary comrade N Singajit singmu sargakhi Irabot khubam da leiba kangmong gonjam digi hauraga slogan lawba loinana rally ama sakhi rally edu sarugya khiba singna BJP lenga kloisinsi leiba kansi miyam kansi adani gi mathakta thijinana ba joint parliamentary committee semgadabani senja thumja muthatsi amas privatization thinglasi MGNRE GS gi fund kapthaba yaroi haba kholaw singlakhi rally amasum slogan lawba gi mi maoinana comrade N Singajit comrade L Sotin Kumar comrade Dr M Narana Singmana khongjang asigi matang wangang khen spouse phongdorakli Amaromdana Manipur Home Guard Employees Welfare Association gi GB mi pham pangthokre khugumana amana mabu singthana bagi thabak tawrisi waimangi Manipur Home Guards Employees Welfare Association's Special General Body Meeting among us GM Hall pangthokre Mifam Madur Manipur Home Guards Employees Welfare Association ki President Y Mangi Singha Vice President P Sandra Kumar Madi S Prabhapati na athoiba mithungloin sing oina saryakhi thoram gi manung sana mifam asi pangthokpagi nungyob overall khathamladuna association asi ki secretary KS Inawi Devina hauji home guard na fangliba tolop lising Kungani Twiga Sanipan Gatar was Pangna Bohona but the Sangiba Matam, Taukiba Kurs Amasu, Nasima Home Guard Personal Singidam, Asabu Taudang Lori Association Sigi, President Y Mangi Singano Lusing Libe Association Shin Laura Kiva, Taudang Sing Personal Sing the Kopum Tokaki. English sing ani Taramadi Association Sina, Nasigi Tagasi, Yorona Bohona with the Asabu Taudang Lora Kiba Sing.
Manipur Home Guards Employees Welfare Scheme Committee amadi personnel singi phibam phaganaba masai goeba thadokuna thabak toktaba thidana case file singba thabak thorom tarokhiba singda asamba khudol pot piduna ikai khuna botki asumna personal singidama awana thidana hotna ringai serakta masa masagi khudong saba kharagidama association gi thau puba singbu lan ohona na hotna riba miyoi khara sigidama tumina yengduna laithopom tokte hauji association home guard personal singi welfare gidamak thengnariba masum thengnariba case sing khangjunu tangai fadaba lairi Manipur Home Guards Employees Welfare Association ki President Waimangi na haikibada association hauji sialiba tauriba thabak thorom khudimak pende thajadi haiba leiragadi thokpiraklo anoba association sembiro madunatana lan ohona na hotnariba singdu waikhu gumba amana amabu singthanabagi thabak naike akhoi masal hunaduna ngangnaduna leiragadi laingang namadi mari leinaba department ama khoi gi work attabiraklo akhoi gi mangja boiga naike akhoi khudimakna isagi duty masakhangna thaksi khaksi leina satpaga loinana thabak thorom khudimak pangthoklaba matamda afaba sakhotpa haibadu oibaga loinana mari leinaba authority singna nungsina yengbirakpaga loinana aikhoina taliba demand sing maruina home guard ki weba tongwanba director general ama thamba amasum ration money DA pension scheme piba yauna pay duty allowance hengatnabagi wapum khakta natana promotion pibirakani haibagi asepa thajaba thamli haikina su pawsta palakli Makasa tharakpoina manaba pawsi digi to perform India ra COVID anaba lising tara hena thengnari anaba kungom do shikre India ra hokiba pung kungamari da COVID anaba lising tara ga sumgi maudra gom doi nauna thengnari masi ngarang thengna kiba anaba lising tara ga satreka nifu ga tere adudagi sada taruki sangna hanthare hokiba sayol anirom sida laisat sandora koda numit mari ni thangna anaba lising tara nungti gi thengna bane Laipaki oina laikatnari ba apun ba anaba masing lising yang kai tere ka sangwa ga nifu ga nithoi da lairi aduga aukiba pung kun ga mari da anaba kun ga hom do sikhi numi khuding leung uthokpa thengnabagi sangsa da 5.61 oi haina pari house power sikhiba lakmanga ga lising kunthra ga muthu ga sama ga tara ga mari yokre central government ki pau matung in agency sing na thadorak pa pau matung ina lasera si mathang numit tara ga ni phau bri hen ga lakhi ga ni duga sandok ko lekhi ga ni hari miyam na ka hena mi pai netana su haire ni su pau sta phongdorakli aduga hausi ko ina di miyam pau su matang asem sinjar ga masum miyam puna no bab din nga minasi